Film gi lambida khongdariba singna miyamna yengbada nungairoidaba natai chadaba video photo amadi reels na chingba sing makhata na social media da thadorакtanaba film forum Manipur na akanba wafam thamlakle miyoi amagi lanai gi punsida khut thingzinba gi hakpudi laite adumakpu khunai amagi sakyeng mingsel oiriba film gi lamda leiriba singna khunai gi mayokta leiraklabadi makhata na film gi lamda khongfam piroi haina forum asigi chairman L Surjakanta na Jackson wa thamlakle haukiba English singani ga kulhumdoi me tang ahumdagi ngasi fawba leptuna chatharakliba irang asigi manungda film fraternity gi laktagi natai chadaba video photo amadi reel sing viral chatlakpagi matangda lamfel da leiba forum asigi office ta pangthokpa pawgi mifamda cheksinwa asi thamlakibane Surjakanta na makha taraduna isagi aningba apamba kharagi damak mami kumhaiga mari leinaba lup tarani thoina punsinduna semkiba forum asigi mingchat thinaba kanagumba amatana hotnabiganu natka mari leinaba fidget leiteng jagoi isai singda viral oirakpada forum amadi miyamna sagotkani amadi chauthokani adubu mapangi fidget leitengda hena tauduna amadi natai chadaba thawong chatharaklabadi miyamna forum asibu aranba mithiengda yenglakloi hainingai leite music album sing asi film gi lamda khongdaraknaba ahanba losing tanfamni khallaga forum asina yokhatli adubu album kumlaga miyamna pamnaraklaba matamda sel tange haiduna langfangi wakal khalagadi lambi asida khongdaraktabana fagani hairakli nakalamaromda web series namliba singnasu forum asigi chatnakanglon gi wangmada khunai gi mayokta tawningba mawongda tawbadi yaroi web series ki mingda natai chadaba thawong kaya chatharakliba asi tawdana ba Jackson khongthang lokhatpa oina web series namgadaba singna forum asida hana laktuna forum asigi chatnakanglon sing amunna khangbiyo amadi series adu utringai gi mangoinana preview tawgadabani haiba wafam su chairman asina thamlakle loinana mami kumhai singi matangda forum asina semliba chatnakanglon sing ngakna chatnabagi khongthang sing hena kansilagani haire film fraternity ki family de yawbiri kharana personal life ta film di mari leinadaba film forum na sumadugi hak right to leitaba viral photo still gumba video clip gumba reels na singba mayama masa gi account da Instagram da natraka Facebook da karida thaglakpa madumakti film forum na khut thungjumagi right leite tabudabu masa do celebrity ama oirabanina mana film fraternity gi dam ta khallaga aise kanano aibasi masana munna khandaraga sopadi film fraternity kudimakta sokani si khanda daba mi maruina family actor da tholpa madu phawra kanda napal lakpa film to su yaina film to su idi sara helo sel damadam tan mong tan be yaina saladi am lali sen tali to kai di ma bu kana masak tai film na ma bu masak tak bane